Ngara numida weram pongkiba pada pause degi maruweba pau khara khangasaraga miyamda khudo tamjake Churchandpur da irang thokre Churchandpur police station degi kilometer mangaram chalaga leiba Pijamun village da police amasung khosaungnaraba miyam anigi marakta saungna muknarak pagaloina na Prime Minister Narendra Modi lakadoriba asigi makesam lamba singthukaiduna mangta ankre hane hill janel na thagapa report amana haire Adomoina ma irang asi kari wahawdagi tholakibano haiba khangba ngamdre amaramda tha asigi tarahumda Prime Minister Manipur Lallakta Modi na kangla manungda miyamgi meeting da wanganggadoriba asigi yenglaga numit asida traffic ta ahongba laigani masigi damak Manipur Traffic Police na sumaru oina kanglagi akoibada akama traffic management gi thabak sing lokhatpa hawkhrei Prime Minister na miyamda wanganggadoriba asigi yenglaga kanglagi Kha thangba gate asi BBIP khaktagi changpham oigani awang thangba gate na VIP sing vehicle pass tawba official singgi changpham oigani kanglagi nungsuk thangba gate na khongna lakpa miyoi singgi changpham oigani numit asigi oina thawalom dagi lakpa makhal khudingi gari sing singjang maithong lalaga kongba lambi da chatkani mayai lambi amasung wangkhai area dagi lakpa gari sing minuthong da passenger sing tharaga hapta kangjaibong da parking oigani Chengmai dagi lakpa gari sing thamoibam fauraga laklaga Imphal Hotel da passenger sing tharaga NCC ground natraga Khumalampak da park tawgani timdim lambi da lakpa gari sing wahengbam laikai lomda chakani BBIP sing lakadaba minute taragi mamangdagi airport gi kangla fawbagi lambi makhal ammatagi gari chappa thingani adubu emergency gi oinadi athingba lairoi traffic ki official sing na madu oina kangla da BBIP leiringai matam khakta miyamgi chathok chasin asida athingba thamgani traffic police lakhal agliba thabak asida miyamna sumateng pinaba SP traffic na miyamda appeal tawrakli amaramda Churchandpur gi oina su district administration advisory thoktuna BBIP leiriba manungda tawgadaba amadi taroidaba singkhangankrei lodina Prime Minister na wanganga doriba asida saru yagadaba miyamna maike saten rumal Fimachit athawa posak nga chingba amata pajanaba loinaraktanaba khangankrei nakal amaramda Jomi Student Federation thadorakpa cheola amada Prime Minister lakadaba asi yenglaga tha asigi taragani thoi amasung taragumdoi district asigi mahairoi sang singthong longani hairi makatarakpa pauda Prime Minister Narendra Modi gi Imphal amasung Churchandpur khongchat Churchandpur dadi Pumchai chaire BJP MLA sing epen pennadre Prime Minister Narendra Modi na Manipur gi Imphal amasung Churchandpur da tha asigi taraga humdoi da laktuna project kaya sangaraga project kaya amana urep oyum tamnanaba tharang tawringai marakta Churchandpur dadi khongchat asiga mari lenana lambi da khaba sambal thudekhrei thekhiba banner sing thugaikhrei amadi police ka miyamga kanna muknakhrei Prime Minister gi khongchat mapung phanaba tungan ba thabak sing leingangna amadi mari lenaba singna lakhalingai da khongchat asiga mari lenana Churchandpur dadi tha asige taragani thoi amasung taragumdoi da Jomi Student Federation na school college punamak suti lathokhraba matungda ngasi numidang miyamna akanba irang hawrakhibani Churchandpur police dagi kilometer mangaram chatlaga leiba Pier Samunda Prime Minister lapagi lambi da khariba wagi sambal sing na hasing na hawraktuna thudeklaga mai thabaga loinana sambal aduda tingliba banner amadi fistun sing sagairaga mai thaki thawdo adugi pau tabaga Churchandpur SP amadi district police ki kangu laktuna irang adu laksinaba honarabasu miyam aduna mangta anbagi thabak sing chathaki police amadi miyam gi marakta kana muknarakpada aso apan sing yauki hairi Prime Minister lapagi tharam pangthokadaba maphamda thamba ahangba coffin sing numit kharani gi mamangda lakthokluraba matungda khulai paiba lup amana kihalakpadagi naungna amuk saraga thamkhibani aduba Ministry of Home Affairs dagi akanba instruction lakpadagi district administration na mari leinaba singga wari sanaraba matungda coffin sing adu amuk lakthohankhibani pawgi rikhul singna phongdorapagi matung inna coffin sing adu lakthokhibaga mai lenana ngasigi irang adu thokhibani hairi official oiba chapchaba paudi phangba ngamdrei BJP gi MLA sing epen pennadre tha asigi taraga humdoi da Manipur da lakadoriba India gi Prime Minister Narendra Modi na khongchat asida kari thoklagadaba haina BJP gi MLA sing pungning wakhal langtaknaba mipai thabai ba poknabagi mathakta
Prime Ministerna mafam kadaida kari project scheme singi urep uyum tamgadoriba haibagi matangda BJP MLA singa kariguma amata tanaramdavada BJP MLA sing pennadre hairi makhatarapa pauda Manipur Lallakta Modi gi khongchat Churchandpur dana lupa koti lising tare chahum hembagi foundation Kangla dana lupa koti lising amachani hembagi project sangaragani Leba asigi Prime Minister Narendra Modi tha asigi taraga humdoida Manipur da soidina laklagani mahakni state asida lakpa matamda ahamba oina Churchandpur district da headquarter da laiba peace ground amasung state capital Imphal gi Kangla da pangthokadaba miyam tinba thoramsingda wa nganggadawri haujimaki oina Prime Minister Narendra Modi na state asida lakpada kari karama project sing sangbarangbadagi amadi urep uyung tamramgadagi habagi chap chaba ama lauthoktragasu ngasi nungthilgi hauna Imphal maru oiba mafam kharada mahak lakpaga mari lenyanna billboard sing thet paukre hariba billboard sing aduda iriba wahi singi matung inna Churchandpur gi peace ground da pangthokadoriba thoromna lupa koti lising tere chahum hembagi project sing urep uyung tamlagani aduga Kangladina pangthokadaba thoromdana Prime Minister Narendra Modi na lupa koti lising amachani hembagi project sing sangaramgani hairi makhatarapa pauda maitei sing free moment yahanba lanjenariba sing mayumda hanjilhanba su agreement handokpa haiba wakat sing Prime Minister na thabakta onthok halamnaba governor amadi BJP da memorandum pisingkrei National Highway sing da maitei sing free moment yahallo relief camp da lairiba lanjenariba sing masa masagi mayumda hanjilhalu amadi handakta India government ga Taunakhiba KNO amadi UPF ki shu handu o haiba wakasing Prime Minister Narendra Modi gi Manipur khongchat asida thabo oina ontho halamna wangasi sengmai kanba nupi lup imagi maira amadi People's Progressive Alliance Manipur na Governor amadi BJP Manipur Pradesh ki President da memorandum pisingkrei sengmai kanba nupi lup imagi maira amadi People's Progressive Alliance Manipur gi Mihut taruk na saba kanggo amana governor amadi BJP gi president da memorandum pisimba lapagi khongchat aduga mari lenyanna imagi maira gi president TA Sujata na hai Manipur da haukiba kumjali sing aniga supna kungo humdegi me ahumdagi hauduna ngasi phawba chatharak ibalala sina maram oiraga maide furuk ki miyoi se national highway sing da maning tamna chathok chasin tawba ngamdana lagliba asi athupa matamda free moment yahangadabani loinuna lan asigi chaithing nanglaba mayum makai maina tumna thadokhraba miyoi kayana relief camp singda changjafam lauduna wana khangliba asi makhoi gi poknafam khulsingda hanjilhannawa India gi Prime Minister na ayaba ama piramgadabani amadi kukillala horuf ki NO amadi UPF ka India government ga wari sanaraba matungda tha asigi marida nang haunana suspension of operation su extend tawrakliba asi yaningdaba phongdot aduna Prime Minister gi khongchat asida su agreement su khudakta handoknaba ayaba pibiramgadabani